खुरुमजरी SKTV News meeting tabiri basingbu lai khuram thoi thoi chanuna taram nokcheri ahanbada maroiba pau MST ki bus ta Manipur haiba wahai lauthokadabani haina gwalta bi de thokiba thodok ki mayokta kaukiba pungni funipan ki general strike na mausa ki punsi da sauna kaiba pikre Gwalta bi de thokiba MST bus ki wathok ki mayokta paumi sing na sathakiba pen down strike loikre lenga ki pau phong dabagi khongjang di changsin khigani MST bus wathok ki maramda thizinaba inquiry committee ama semkhre numit 15 ni ki manungda inquiry report ama paikhat agani pikhalaknaba khanghankhre hairi Imphal district ke Gwaltabi khulbuku ki singna Gwaltabi kuki village haina maming thonjin ba haurakle athubada medeng sangbiu haina sapam chakunglei palni taksilakli Amasung Indiana foreign nation sing khandokpada Manipur da illegal immigrant kuki jo sing su khandoktuna maramdam da halan kinaba thabak paikhalu haina MMTU na taksilakli Hauzik Pausando na pizere Manipur ki integrity amadi unity da singnaba yaroi haina coordinating committee on Manipur integrity kokomina state asida kaukiba pungningfuni pan ki general strike chathari Imphal mayol yauna mafam kayada khuntak lan sibaga pangkhak oide Manipur state transport ki bus ta Manipur haiba wahi sizinaraga Siroi festival pangthok from the chatpa yaroi haina media person singna tongba DIPR da issue tawba bus ta tha sigi kunda Gwaltabi da Indian Army gi Mahar Regiment gi personal singna chathakiba thawong adubu yaning da ba phongdoktuna President's rule gi lengak makhada leidiba state asigi head oidiba governor na miyamda lale haizagadabani haiba yauna chief secretary Security Advisor amasung Director General of Police na pungningfuni pan gi manungda fam thadokadabani haina taksilladuna ngarang amasung ngasigi lona ba ahingnong yaidagi kokomina pungningfuni pan gi general strike asi chatharakibani General strike manungda Imphal mayolda leiriba Khwairambal Kaithel kanakide pauna amasung thangal Kaithel thonglon ki passenger puba gari sing chenakide dukan amasung laloli tiki mafam sing yauna school college sing thonglanaki Ayuk angan bada lambi da lanai gari kharakak chatnabadi unaki mafam kayada miyam na general strike asibu sawatladuna lambi thingki adumoinamak analayeng yauna essential service ki tabaktadi apan bapikide hauzik fawbagi oina khongjang manungda pamdaba thodok sing thokpagi paudi leitri general strike asigi matangda kokomi gi convent khuraizam athobana phongdokibada lamdam asigi punbagi saktam singna duna chatharakli bathong asida yengduna leiroi Pungningfuni pan gi manungda taliba demand thabak ta on thoraktrabadi makata na miyam ga loinana akan makhongjang singsang singani haina chekshinwa thamki Tauriba ballasi augiba ko gi nongni gi mamangda siroi lili gi festival gi damakta advance hoina baugi Manipur gi media khuding mangna tongna na basta India security force na Manipur thaba yaroi harakpadagi khoisau narba mayamna haurakpa ihawni maramdi kari maramgi damakta Manipur gi jaga amada Manipur thaba yaroi haribano haina India gi security singna hariba maram kari maram karam ba agenda no India government gi akoi atu da khangni haiduna akoina tawjabani koirang asi tawriba banjidi akoi press mayam satpada Siroi gi paulo ko sapada changhandadana Manipur thaba chatpa yaro haina Manipur laukhohanba akhoi hujik pia leba matam sida center force singina ko ngapi sembigan haida laga akhoi yaro onjandana Manipur thaba yaro habase sigi akhoi pendabagi asi lambi thingjabaneba lambi thingje do akhoi maitai ama oina akhoi Manipur thaba yadaga akhoi kari haina hingador kari haina thaga leidono akhoi maitai maja ama oina masi yam pendre suklura batan ja sida akhoi mayam sina sum famdana tadan hiptana leiba kanaroi haidana akhoi saru yarsi haidana akhoi mayam asi thoktana masi ke sugum leiba kai ba yaba supa muthat ba yaba sugum ba ong sa da ba
मथों मनों खंगदबा मयामसिना तौरइबा मयामसे मसे अखोय यानिंगदे हाइदना अखोय ngasi थोकलागा से लंबी थदिबने लमदम से मणिपुर हाइबा लाई हक्ततगी हेन ले असुक यामना मयाम सखंगनरगा लेगबा लेबा गसिदा अखोय ngasi मणिपुर हाइबा मिंगसे थारगा चतबे यादे हाइरपसे मसे अखोय असीबा असीगरे न खल्लगा हाइरपनेबा अखोय असीबगा चपनेबा कोकोमी नगरांग अमसुंग असे हिंग नोंग्याइदगी मणिपुर पुंबदा कौखिबा पुंग निफुनिपान की जनरल स्ट्राइक थौबाल डिस्ट्रिक्ट तसु ममी चावना ताखी जनरल स्ट्राइक असिना मरम ओइरगा डिस्ट्रिक्ट असigi मियाम की पुंसिदा सावना काइबा पिखरे लंबीदा जनरल स्ट्राइक असिबु सौगत मियोय सिंग थोक्तुना लंबीदा चत अवोक सिंग थिंगबगी थबक चथद्रबसु जनरल स्ट्राइक असि सौगत अदुना डिस्ट्रिक्ट असigi थौबाल कैथल यारिपोक तंफा कैथल यारिपोक न्यू मार्केट वांगजिंग खोंगजोम न चिंगबा मरुओइबा कैथल सिंग द पोटफम फमनखिदे दुकान सिंग थोंगलोनखि डिस्ट्रिक्ट हेडक्वार्टर्स का समनबा लंबी सिंग अमदी डिस्ट्रिक्ट असिगा स्टेट की कोनुंग इम्फाल का समनरिबा लंबी सिंग दा लनाई की गाड़ी खरा चटनबा नतना पैसेंजर सर्विस की गाड़ी सिंग चटनखिदे डिस्ट्रिक्ट हेडक्वार्टर्स ता महौसागुमना मियाम लांगनखिदे महैसंग सिंग सुति थादोक नखिबगा लोइनना बेंग सिंग थोंगलोनखि पामदबा थौदोक सिंग थोक्तनबा सिक्योरिटी सिंगना मफम कयादा ngak सेंदुना लेनखि कोकोमीना कौखिबा पुंग निफुनिपान की जनरल स्ट्राइक जिरीबाम डिस्ट्रिक्ट तसु मपुंग फाना चथरी डिस्ट्रिक्ट हेडक्वार्टर्स यावना तुगान तुगान मफम सिंग लेबा कैथल दुकान सिंग थोंगलोनखि स्कूल कॉलेज हंगनखिदे पैसेंजर पुबा गाड़ी सिंग चेनखिदे इम्फाल जिरीबाम नेशनल हाईवे की सरुक खरा यावना डिस्ट्रिक्ट असिगे मफम कयादा मियाम थोरक्तुना लंबी थिंगदुना जनरल स्ट्राइक असिबु सौगतखि अदुबु जनरल स्ट्राइक मनुंगदा हौजिक फावबगी ओइना पामदबा थौदोक सिंग थोकपगी पाउदी लेते सिक्योरिटी फोर्स नसु ngak senbagi thabak paikhatle जनरल स्ट्राइक असिगा मरी लेनना वुमेन एसोसिएशन फॉर सोशियो इकोनॉमिक एंड डेवलपमेंट जिरीबाम डिस्ट्रिक्ट काउंसिल के प्रेसिडेंट एन निवारानी ना फोंदोखिबदा सिरोई फेस्टिवल चटपदा मीडिया पर्सनल सिंग पुबा DIPR दा इशू तौबा MST बस ता महार रेजिमेंट ना चथरखिबा थौंग अदु मणिपुर बु थुगाइगे होनबनी तौदोग असिगे टेकचाक सिक्योरिटी एडवाइजर DGP अमदी चीफ सेक्रेटरी ना पुबगा लोइनना रिजाइन तौगदबनी मणिपुर मनुंगदा मणिपुर हाइबा वाहै थाबा याद्रगदी करी हाइना थारगा चटकदबनो हंखि शिरोई लिली फेस्टिवल चटपदा मीडिया पर्सन की गाड़ी सिंगदा मणिपुर थाबा नंबर चटपा चंगबा यारोय हाइना सेंट्रल की सिक्योरिटी सिंगना अथिंग पिरखिबा अदुगी मथक्ता अखोई जिरीबाम लमदमदगी सु अखोइना यामना थमोइ सोना अखोई कंडेम तौरी अदुन अथोबा मतमदा सिक्योरिटी एडवाइजर DGP अदुगा चीफ सेक्रेटरी रिजाइन तौगदबनी मसाना खंगना अदुगा गवर्नर सु लाले हाइना मियामदा हाइजगदबनी पुंग निफु निपान की मनुंगसिदा ग्वालताबी की थवोंग अदुबु यानिंगदबा फोंदोक्तुना ngasi वाइथौगी अपुनबा मैरा पाइबि लुपकी इमा इबेल सिंगनसु वाइथौदा वाकत मिफम चथखरे वाकत मिफम अदुदा सरुक याखिबि वाइथौ मैरा पाइबि लुपकी एडवाइजर समाद्रम चाउबिना फोंदोरकपदा नुमित अदुगी थौदोक अदु मणिपुर गवर्नर चीफ सेक्रेटरी DGP अमसुंग सिक्योरिटी एडवाइजर न टेकचाक सिंग पुगदबनी मणिपुर की मनुंगदा मणिपुर हाइबा वाहै थाबा यारोय हाइबासी इंडिया की करंबा लोदा यावबगे सिक्योरिटी की असिगुंबा मथोंग हुक्तबा थवोंग असिगी मथक्ता लैंगाकना चपचाना एक्शन लौगदबनी हाइबा वाफम थमलखि वाकत मिफम अदु लोइसिलकपदा मणिपुर मुथतपा यारोय मरा लेबा सिक्योरिटी की मथक्ता एक्शन लौगदबनी एक्शन लौबा ngamdrabadi गवर्नर फम थादो हाइबा खलाउ सिंग लाउखि ngasi akhoi gi iramdam sida akhoi manipur thaba yaro hagadi karamba akhoi gi malem gi ain da karamba law da yauge ba akhoi sigumba mayam je iramdam sida akhoi gi kaimta right director ba si damakta akhoi je amna condemn tokjabagi adugumba phamja bane sigi je india na akhoi bu sarang nungda thambiri ba asigumba se thambiganu governor amadi chief secretary aduga security advisor DGP lady ba makoina daita pugada bane sigi daita mayam je मंगारक सुबह सिरोई लिली फेस्टिवल हौदोकपगी थौरंगी पाउ लौब चटकिबा पाउमी सिंगना तोंगबा MST की बस थाबा मणिपुर हाइबा वाहै लौथो हाइना ग्वालताबी चेक पॉइंट लेबा महार रेजिमेंट ना खोंगचेत अदुदा थिंगबा पिदुना पाउमी की थबकते काई खुमनदबा थौंगबो यानिंगदबा फोंदोक्तुना पाउमी सिंगना चटकिबा नोंमगी ओइबा पेन डाउन स्ट्राइक लोइख्रे
loinana makha taba khongjang ama oina PR gi makhada governor na leingak asigi pau phongdabagi khongjang ngasidagi hokre ngasidagi mausagum paumi sing mathau tauba horabasu leingak kamari leinaba pau lodaba amadi phongdabagi khongjang chathakigani Thasigi kunda thokiba thodok aduga mari leinana numit adumaktada amju amasung EGM gi emergency gi mifam ama Imphal gi major khunda leiba press club ta pangthokhi thodok aduda chenaba singi mathakta chap chaba action lokhat kadabani haina taksil laduna ngarang paumi singna pen down strike changsinduna Raj Bhavan da leiba Manipur gi governor da memorandum ama pishinkhi memorandum aduda thodok asigi matang den query chathaduna chenaba sing chairak pigadabani mathau masak khangna ningthina pangthokpa ngamdaba lenga ki official sing amadi thodok thokfam adugi officer in charge ki mathakta thabak lokhat kadabani haiba yawba tongan tongan ba demand ni pan yawki tungda ngarang amju amasung EGM gi general body meeting pangthoktuna khanaki Governor degi pauzelaki bagi matung inna ngarang nungtil amju amasung EGM gi mihut kangbu amana Raj Bhavan da governor ga unaki Governor na thodok asigi matang den query committee ama sem ki baga loinana thodok adu marik chumna thizinduna numit 15 ni gi manungda report ama pikhalak naba order tokhi tungda makha tana general body mi famdu puthokhtuna khana baga loinana pen down strike chathaki Haukiba May kungi ayukta Gwaltabi checkpoint da Maha Regiment ki personnel na MSG bus ta Manipur gi media team ama Siroi festival haudok pagi paulo bachet pagi lambi da khamdo na MSG gi bus ta thaba Manipur lautho u hairak padagi oirakli ba charang na ba sida thizina ba Manipur gi governor gi mityang makhada chief secretary PK Singh na PR lenga ke official ani na saba inquiry committee ama semkhre Committee sina numitara mangani gi manungda thigatuna marik chume inquiry report ama pikhalak naba khangan khre haire miyoy ani na saba committee du Manipur lenga ke home department gi commissioner home and Asok Kumar amadi IT gi secretary TH Kiran Kumar Singh na thokraba thodok amadi fibam asi tungda mukhanna thoktanaba marik chumna thigatnaba ngarang chief secretary na thokpa order amana khangan khre haire Manipur gi leihau da Manipur haiba wahi sizinaba yadaba si state asigi integrity amasung identity bu singna duna mache tana thugainaba honaba thawongni Prime Minister Union the Home Minister amasung Defense Minister na hiram asigi matangda sengdok pagaloinana thawong adugi damak state asigi miyamda lalle haizagadabani haina Delhi Meite Coordinating Committee DMCC na taksilakli DMCC Masad Mayon amasung Unicas Haiba Loop Singh asina punna sinduna New Delhi da Labour Press Club of India da ngarang pangthokiba paugi mifam amada Manipur da leiriba miyamna Manipur haiba wahi sizinaba yahandaba amadi media gi thabakta aid apan piba haiba si state asigi identity integrity amasung culture bu muthattuna apun bagi saktam thugaina ba honaba India amadi security force na chathaba yamna luzadaba thawongni haina DMCC gi convener Dr Seram Roses na phongdokhi Tasigi kunda Imphal ukrul lambi gi Gwaltabi da paumi sing puba MST gi basta Manipur haiba wahi muthat naba Maha Regiment na chathakiba thawong adu palladuna mahak na hai Governor na chair lauduna pangthokiba mifam da laukiba warep na Manipur haiba wahi asi MST gi basta sizinaba yahandabani haina Security Advisor Kuldeep Singh na phongdokhi haiba wafam na sengba oirabadi thawong adumak Manipur buthugaina ba honaba lalongni maza agreement kudye Pihanduna India da tilhan kiba state asi Indian map tagi muthat naba honabani leibaga sibu amadi miyambu ngak senaba leiriba security force na state asibo machet tahanaba honaba yaroi amaromda media person sing lamdam asida safaba oidre democracy gi marisuba yumbi asi atamnana singnabani Maramaduna Prime Minister Home Minister Defense Minister na hiram asida sengdok pagaloinana miyamda lale haizagadabani hairakli The armed forces who are deployed to protect our civilians, protect our brothers and sisters who are traveling to the Shiroi festivals, but they have stopped the media getting the bus that is also a government bus, Manipur state government bus, and that is invited by the government itself and the director of this tourism. Since then, they have asked to remove the name of Manipur. Here is a very serious matter. In our state itself, if we are asked to remove the name of a state, that means you are asking the name of our nation, India, to be removed.
That's it, what I want to highlight to the nation. And today you are claiming to say that you have to remove the name of a Manipur in a Manipur state verse. Then if I say that Sare Acha Hindustan Hamara, then if I can travel from Kashmir to Kanyakumari freely, then why not in Manipur since last 2 years? That is the question as a responsible citizen of India. I am asking to the government as well as all the political parties of our countries. It is not only for the present ruling government, it is also responsible for opposition parties of our country to look into the matter of our this small state Manipur. Pau meeting tabiri singmo marak thanaten break amatang longminasi. Heritage Convent. Congratulations to the stars of Heritage in HSLC exam 2025. Mangalema Wayanbam, Ananya Gracia Moirangthim, Aribam Diksha Sharma, Aribam Liana Sharma, Ningthojam Arjun Singh, Moirangthim Lintoy, Rakesh Laishrang, Thonaujam Yohenba, Anchal Ningthozam, Benita Chirong, Chongtham Fulo Singh, Mukabbir Laskar, Thokchom Talent Singh, Athokpam Bhumika Devi, Josie Laimayum, El Tomtin Nganvi Chanu, Parker Yumkhaibam, Ronica Angom, Selvas Chongtham. Heritage Convent wishes you a bright future. Congratulations to the teachers and all the students. We also wish to thank all the parents and guardians for having faith in us. Heritage Convent. Admission open for Standard 11 Science 2025-26. Top scorers of Heritage Convent who scored CGPA 9 and above will receive scholarship worth Rs 50,000 to 2 lakhs along with free admission, tuition fee, practical fee and notebooks. Heritage students scoring CGPA 8.5 and above will enjoy free ships according to their grades. Flat Rs 6,000 only on admission fee for Heritage students scoring below 8.5 exclusively. Other school students scoring 8.5 and above also enjoys free ship and major fee waivers according to their grades. Elective subjects available are physics, chemistry, biology, mathematics, computer science, Hangta, home science. Admission can be done at School Office Campus 1 Uripok, Imphal on all working days between 9 a.m. and 1 p.m. Admission open for 2025-26 session at National Institute of Electronics and Information Technology, Nelit, Imphal, Akampat. University courses, MTech CSE in AI, MCA, MSc IT, MSc Bioinformatics, BCA, BSc Computer Science, PGDCA, O-Level IT and CHMT, Diploma in Computer Science and Engineering, DCSE, Diploma in Electronics and Communication Engineering, DECE. Free course fee for SC/ST students. Last date to apply is 20 May 2025. For further details, please contact 8132062261. Register now. Competitive Success Academy Uripok Khusnam Laikai Kangsup Road 2025-26 session gi class 11 science ki admission form thaba hokjare class 10 da mark wangna phanglaklaba mahiroi singi damak ahenba khudong chaba pizari 10 CGPA phanglaklaba mahiroi singi damak free admission, free installment, free coaching, hostel, free transportation, NEET G course 2 years ki khudong chaba loinana textbook grant plus uniform mess fee lemna khudong chaba pizari 9.5 and above CGPA phanglaklaba mahiroi singi damak free admission, free installment, free coaching, hostel, free transportation, textbook grant plus uniform, loina NEET G course sahi anigi lemna khudong chaba pizari 9 and above phanglaklaba mahiroi singi damak free admission, free installment, free coaching, hostel, loina free textbook grant NEET G course sahi anigi khudong chaba pizari 8.5 and above phanglaklaba mahiroi singi damak free admission, free installment, free coaching, hostel, free textbook grant plus NEET G course sahi amagi khudong chaba pizari 7.9 and above phanglaklaba mahiroi singi damak free admission plus textbook grant lemna khudong chaba pizari 7.37 and above phanglaklaba mahiroi singi damak admission tawbada 50% discount leizari loina na leibaki irang namaram oraga hana lakpa mahiroi chamagi admission fee lawjaroi pizari ba khudong chaba sing panupi gi tongan ba hostel gi khudong chaba leizari school bus amadi van service ki khudong chaba su leizari ngasi fawda higher secondary examination da 2021 dagi ngasi fawba 100% pass tawduna lakli loina na handaki 2025 ke higher secondary examination da sayali sinam amadi irom asad devina 18 position amadi 20 position fanglaktuna academy sigi mai purakli aikhogi office timing 9 am to 3:30 pm Sunday 10 am to 2 pm Break ki matung makhataba pausing amuk longminasi.
Paumi Singh Tongba MSC ki basta Manipur haiba wahai tharaga Siroi Festival pangthok fam fawba chat payaroi haina Indian Army ki Maha Regiment ki personal singna thingba pikibasi President's rule gi makhada state asi lengak liba asigi mamai ani longbugi masak uthokpani haina Manipur Maitai Pangal Welfare Organization na pendaba phongdorakli MMWO headquarter ki IPR Secretary Sabir Ifamna thadoraki chero lamada Manipur ki tourism sector da chaukhat hannaba Pangthokliba festival asi Gwaltabi da thokiba thodok aduna miyamui kai furup khumhale festival pangthok famda Manipur haiba wahai thaba gari sing chatpa yaroi haibagi order thokiba leibra Ukhrul da chatpada Manipur thaba gari sing chatpa yaroi hairiba di Ukhrul asi karamba leiba ki karamba state ta leibano Chathakiba thawong asidi state amasung center lengakna mamayani longba divide and rule policy tawbani haiba mayek sengna khanghale maramaduna kanagi yathang makhada chathakiba thawong no haiba du Maha Regiment na miyamda khanghangadabane Maha Regiment na logi mathakta thabak tawba yabra thaudok aduda chenaba sing logi matung ina chap chaba thabak lokhat kadabani maduna travadi MMWO ne yengduna leiroi haidi Gwaltabida Security Force na utkiba thawong asi press kining tambada amadi miyamda pau piriba media gi thabak asi namthanaba hotnabani haina Indian Journalist Union IJU na phongdorakli ngasi IJU gi Secretary General na khudyek piduna thorakiba cherola sida Armed Security Force ki thawong asi state amagi saktam usitabani press kining tambada ayetpa pibani Thawong asi democratic principle da leiriba 40 state ta piribaning tamba amadi akiba yaudaba haiba sida singnarakpa khaknatana journalist singna professional oiba mathau pangthokpada yedapan pibani IJU na Amju EZM Ukhrul District Journalist Association ga punna lepkani masida nathana security force ki luzadaba thawong asi condemn tawrakliba Manipur gi MP Bimola Koijam yauna atai Manipur gi organization singa punna lepkani IJU ki President Amadi Press Council of India ki member Oiramba Gitar Thapa Thakna Waltabi ki thodok asi press pu namshinnaba hotnabaga loinana leibak asi ki fazaraba democracy ki machu asi mangthoknaba hotnabani haina lawi mathau tawriba journalist singda masagi state ki maming muthatlu hairiba asi press ki ning tambabu singnaba khaknatana India ki state Manipur gi sovereignty da achauba khudong tiningai oiba wahang oirakle maram aduna IJU na thodok asi ki matangda investigation ama khudaktagi hauduna Laliba singi mathakta matik chaba chairak pigadabni Manipur gi laingakta inquiry committee ama lingkhat khibasi taramna OE masina tungda pamdaba asigumba thodok thoktanaba marik chumba investigation ama tawduna kanasu tawge khandanaba thabak paikhat piu loinana mari lainaba authority na Manipur da thabak tawriba journalist singbu ngak senduna pamdaba thodok thoktanaba maru oina conflict leiba matamasida laingakna honagadabani central amadi state laingakna journalist sing aki tuzung yaudaba mathau tawhanaba thabak laukhatnaba IJU nu phongdorakli Indian Journalist Union IJU ki makhada leiriba Tamil Nadu All Media Journalist Union asu haukiba me kunda Manipur gi Gwaltabi da thokiba Fort Maha Regiment na Manipur gi journalist singbu state adugi Sirolili Festival gi thauram cover tawba chatpada athingba piduna chadhan khidaba gi thawongbo condemn tawrakli Tamzu gi President na khudiyek piduna thorakiba cherolamada Manipur lainga ki Manipur State Transport gi Manipur Lotho Muthatlu Natrabadi Chatpa Yaroi Hairibasi Presta Singnabani IJU na Thawong Asida Marik Chumba investigation Amatonaba Hairibasida Tamzusu Chogatli Loinana Manipur Laingak na Inquiry Committee Ama Linglibasi Taramna OE Adubu Manipur asi conflict zone oibana journalist singi thabak thoramda panba pidanaba madi makhoi ngak senaba thabak laingak na paikhatuna Journalist singi thabak tayet apan pidanaba hotnagadabani haina cherolasina palakli Ukhrul da hozik pangthokliba Sirolili Festival asigi lambi oiriba Imphal Ukhrul lambi National Highway chaniga supna ani sida makalamatagi athingba amadi apanba piraklabadi madu tasengna fongna tangkhol amadi Manipur gi apunba saktam de singnabani haina lawi karigumba festival gi lambi oiriba sida thingba natraga apanba piraklabadi madu haina rubagi mathau tadre haina tangkhol naga longna logani
Maramaduna festival asida apanba amade thingba amata pidanaba festival asida lakpa miyoi singi wakhal pukning akiba yaudana ukrulgi kumai asida yauhanbiyo masina leibak asida leiminariba furup singi marakta nungshi chanana leiribagi masak adu utlasi haina tangkhul nagalongi cherolasna fungdorkli. Imphal is district revenue village sama oriba Gwaltabi khul ase kuki singna Gwaltabi kuki village haina maming thonjinba horakle athubada mityeng changdrabadi puwari da leiramlaba Gwaltabi ge sengba saktam ase kuki singna semdokhiba fawba yai haina RPI Atwale Manipur State Unity Vice President Sapamcha Kangleipalna phongdokre Hiramasiga mari lainana ngasi kai sampata leiba party sigi office ta pangtokhiba pawgi mifam amada mahakna makha taraduna hai Gwaltabi hairiba khul asi British ki matamda san iroi loiduna sangom gi pothok pothokuna British singda supply toramba Gwala singi leifamni haiduna Gwaltabi haina thonkiba khul amani adubu ngasidi Gwaltabi asi kukina masing hengalaktuna mafam asida makhoigi oiba khul ama semgalaktuna maitei singbu tanthoknaba sarau tawba haurakhi English singani kunhumdoi megi tang kuni panda masing yamlaba kuki singna khudong chabaloduna Gwaltabi da khundari ba maitei singi mayu makai sing mai nitumna thadoktuna maitei singbu mafam adudagi tanthorakibani mafam adudagi tanthorakiba maitei sing hauzik nongada lamlaida hangba relief camp sing da changjafam loduna leide Ngasidi Imphal iski Gwaltabi khulasi kuki singna village court number 4 ba lawthokuna Gwaltabi kuki village haina mingthonduna makhoi gini haina claim tawba horakle oirakliba fiba masida chumaral khangdoknaba Department of Tribal Affairs and Hills ta RTI ama thakre hairi Hana maitei singna leiramniba Gwaltabi khulse Gwaltabi kuki village haidana e pawda yarakba aduga atopa khulamaga chayennabagi wafamda Gwaltabi kuki village haidana puthorokpadagi oiriba fimamji kamaina oirakibano do hankatna yenganaba Department of Tribal Affairs and Hills Government of Manipur gi State Public Information Officer da RTI ma koi thajagre RTI sina hangi simaroina Gwaltabi kuki village haibase government na recognize toraba khul amara khul ama oiragadi madugi proceeding me amjingdo madugi process me amjingdo akoi de PBU moigi census record ta chalabra chalagadi madugi census to akoi de PBU Manipur gi haujik lai ba turmoil sidaida legally mase fight torakanda Gwaltabi kuki village haiba ma thamami ba poche akoi masi yaningda ba loina na maitei singi oiba lamse kanana ba tangai fadaba legal gi thabak mayam sing se akoi pangthokna ba RTI thab se horokpani hai tare aran ba mongda phanam honaragasu haujikti ngasig anobu mirol ma leiribanina mado kaidong da mai pa loi thengnabam thokpa changdo maikai kuding tai koi thengnagani Pahalgam terror attack ta micham kuntaruk hat khraba matungda India lenga ki Ministry of Home Affairs na India ki state amasung union territory sing da leiriba foreign nations singbu khandok naba paikhalak liba thabak asiga mari lainana Manipur da logi wangmada Myanmar da ki changsil lakiba kuki jo sing khandok tuna masagi maram damda halan khinaba chap jaba thabak paikhatlo Manipur da su Myanmar da base tawa militant singna Manipur gi ngamkhai lansil laktuna micham miyam gi mathakta landari Manipur asisu India ki saruk amani haibasi India lengak na kaubigano haina MMTU na fongdokli ngasi MMTU na Thorakhiba cherolamada Myanmar da base tawba logi wangmada leptana Myanmar da gi Manipur da changsilakraba kuki jo singi KNA B PDF CDF na chingba singna lamdam asiki elhomi singda terrorism gi thabak chatharaktuna mioi chani go humfu hena hatkhiba mioi lising kayagi mayumakai tumna mai thaduna manghan khraba asigumba thodok asi India lengak na khangsin usinadana leithokpa ngami Manipur lengak ta mitop khandok nabaki damak Haukiba English ngani kunhumdoi gi February 13 ta cabinet sub committee ama semki committee asina tizin bada kuki taba chingi district singdagi illegal migrant listing ani ga chambri marifu khandokki hauzik Manipur da Myanmar dagi changsilakpa unofficial oina kuki jo sing kun listing ani ga chamanga gi mathakta lai Churuchanpur gi apunba voter asi lak amaga listing nimfuni thoiga chatret kuntrani thoi oiduna khwaidagi wangna leidi Kangpokpina lak amaga listing ahunga chamanga
humdoi oiduna ni subada leiri asumna Tengnopal Ferzol amadi Chandel dasu leptana voter list ta mitop hapchinduna missing khwaidagi hengatpa district sing oirakle India da chatnariba logi wangmada khunda leita hanba amadi voter list ta hapchinbagi thabak asi hojik amuk nauna yengsinfam thoi haina MMTU na pukning chingsilakle Thasigi hokiba tang tara mapanda Indo-Myanmar ngam khaida punba yawalup singi tengolga Indian Security Force amasung makhogi proxy force KNA biga khutthokna bada thawaina ponthapi khraba kangle yawol kanalup KYKL gi lanmi sanglup miam gi yawol lanmi MYL gi private Moirangthem nana otopaming ngamba chahi kuntra manga gi mafamda People's Revolutionary Party of Kangleipak PREPAK amasung masigi lanmi sanglup Red Army na awaba fungdok pagaluna na yawol gi ikai khumna ba ulakli Lona thingraba lalholo PREPAK Department of Publicity and Propaganda gi Publicity Officer mangal khumana khut yek piduna thadora ki becherolamada ningtam yawoloi moirangthem nanaugi kathokpa ngambagi thauna lingjel asi PREPAK amasung Red Army na chauthokche mahakna lekhidaba sida KYKL amasung MYL yauna imung manungna nanghoriba awabada PREPAK amasung Red Army na saruk yari Amaromda Waltabigi Thodok Adumak Lamdam Asi Mutpagitangka Kyoksilakle Haibada Haiman Bathokloi India Lengak na phone na lamdam asi bumutat na bahunarakliba sida miyamgi apun bapangal sagat minaduna punna thengna minabagi firep lawbagi tanja yawrakle Laibak miyam na mikup na humsing na laibiyo haina cherolas na apil tawrakle Council na lawba higher secondary examination English ni kun mga gi science stream da tara suba position amadi subject khuding makta latest mark fanglakraba hauzik ghari da laiba bharagi yum amada lairiba tawbul dagi wahengbam Deven amadi Demela ani gi machanupa Daniel wahengbam gi face to face interview ama Diamond TV Wahong Radio 90.0 MHz ta live sandoki Thauram adubu takhiba yengbikiba miyam gi mateng dagi lupa lising kun khutsinakre Sel Khutsin Nakiba Duda Diamond TV ki Managing Director James Haikruzam na haikibada Daniel Waheng Bamgi Thauna amadi hotna zaman na hogalakliba mahiroi kayagi inspiration oinaba hanba laitana thauna leina hotnaningba poknaba mahak pukning thogatpani makhata na exam da mai paklakraba mahiroi shingbu thagatpa phongdokhiba loina na yai fathozal pirakli 12 के एग्जामिनेशन दा 10 पोजीशन ताबा डेनियल वहेंगबम मार्क से कोई युम भरा अमदा लेबा अदुगा इमुंग मनुंग खितंग सोंजबा अदुगा ममाना खरमन कथेन मना मसिंगोन बा अदुगा पाबुंगना मीगी युम कै साबा चटपा हाइबे तारे असेंगबा लेफम दि तबुल दगी नि अदुबु तबुल दगी ओइरगा सु मखोइ भरा दा लेरगा हुजि हुजि घरी दा मुग लेबा हाइबे तारे अखोइना पुनिंग थोग चरिबदी तोंगान बा ट्यूशन अदगी बोर्डिंग दा लेदेन खोतना तबना तो युम दा दुम होना जरगा ओजा खरा द सब्जेक्ट सिंग असोन बखरा हाइबे तारे अदुसु क्लास 12 की मतम दा कन होना जरका दा सुमाइना माइ पालक अखोइना पुनिंग थोग चबनी सोशल मीडिया दा अतै तै द उरुबदी हाइतारे डायमंड डोनर्स की लेबि मयाम पुरम हाइतारे मैडम सरोबला इमा सरोजिनी अदुगा अतै अतै मेंबर्स सिंग मयाम हाइतारे पुलप पुनसिन नरकान अखोइना ngamjaba mateng pangjabani Tamil Nadu ki Chennai da chahi 6 July kunda pangthokadaba taramathoi rak suba Okinawa Kan Cup National Level Invitational Open Karate Championship Inglising ani kun manga da Manipur team ki trial selection pangthoklagani ngasi Goyuryo Okinawa Kan Karate Do Kyokai Manipur gi General Secretary KH Rajesh na khudyak piduna thadora cherol amagi matung inna National Championship aduda state ki team sem na bamadi sanaroi shingi trial selection adu lakliba me kuntra mathoi gi ayuk pung nipanda singzamai chinga mathakta leiba Kraida Mini Indoor Stadium da pangthokadabani Association asigi makhada leiba unit singi sanaroi shingna trial selection asida saruk yanabaki akupa marol Association asigi General Secretary dagi khanglaba yagani haina makhatarakli Aroibada maroiba pausing amukka hana pizari MST की बस द मणिपुर हाइबा वाहै लौथोकदबनि हाइना ग्वालताबी द थोखिबा थौदो की मायोक्ता कौखिबा पुंग निफुनिपान के जनरल स्ट्राइक ना मौसा की पुंसी द साउना काइबे पिखरे ग्वालताबी द थोखिबा MST बस की वाथो की मायोक्ता पाउमी सिंह न सथगिबा पेन डाउन स्ट्राइक लोइखरे लेंगा की पाउ फोंगदबगी खोंगजंगदी संगसिन खिगनी
MSTBus wathok ki maramda thizinaba inquiry committee ama semkhre numit 10 gi manungda inquiry report ama pikhalaknaba khangankhre haire. Imphal East District ki Gwaltabi Khulbu Kuki Singna Gwaltabi Kuki Village sign ming thonjin ba haurakle thubada mityeng sangbiu haina sapam cha kanglai palna taksilakli. Amasung Indiana foreign nation sing khandok pada Manipur dagi illegal immigrant Kuki zo sing zu khandok tu namaram damda halan khida bathabak paikatlo haina MMTU na taksilakli. Matang asida bulletin solution jare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malem gi ipau singi damak SKTV news po mityeng taduna review rumsari.